खुरमजरी ngasi Manipuri mapi mayek online class asida aina takchadoriba mapi mayek asigi maming thau asi ekoi bangla bornamala na tho sige tho anishi ekoi to banami use to bangam gani haibadi ekoi gi asida tho amata lejabana thau si amata oibana asi anishi ekoi asiga use to ba yagani thau aidi thaba hajik meyam gi mamangda aina uchadoriba si board thau si stroke kayana ibano aduga thau asigi khonthok aniga loinana minute magi manungda khangbinarasi mayam miyeng tabisi thau gi showna hajik ay si muthacherage adugi makhada thau gi khonthok kaino stroke haibadi step kayana thau si ibano haibado mayam yengbi ha bada hawri si maidana thau si sigai hawe adugi makhada asigi thau se sondala ani haibadi sigai hawrani sumaina di makha sondala asini asigi makhada ani sigi makhada thau se sumaina chalani asi chalani asiga one step adedi asina two step haibadi sondak sumaina asigi si two steps ta okay thau si ibaloi mayam yengbe hajik thau gi khonthok ani su ai ijarake aduga lei gi ming da su lei thauna thamba thauna thamba thauna thabi thauna thamba yam yengtabis thabi iba matamda thau leire adugai ba adi maka inap thabi tho borashikabi dedi thau mit lonsum tham haina chatpanina adugi makhada ba atap dedi lai lonsum thamba asiga loina na ngasigi online class matang sida losinjeri miyam bamu